ngasi nuida waram phongkiba tungan tungan manipuri sifungsing amasum thokiba thawdok wathoksingdagi maruoiba I pausing khongasaraga manipur top channel gi maikeidagi myamda thamjagi ahanbada street vendor sing ayuk pung nipanagi phaman khidrei irang horakre lamphel supermarket street vendor sing phamo hairibadu pot yolu so haibanate hangsit langu so haibaga sapmanai pot phambising ngarang Imphal Municipal Corporation thokiba order amagi matung ina ngasi ayuk pung nipan tabadagi ima kaithelgi akoibada street vendor sing phaman khidre street vendor sing na irang haurakpaga loinana lamphel supermarket street vendor phambising phamluso hairibadu pot yoluso haibanate hangsit languso haibaga sapmanai haina street vendor phambising na phongtokre Imphal Municipal Corporation gi Mayor L location na thokiba order amagi matung ina ngasi ayuktagi city police osina lusingba police personnel sing lambi mataida potpham phamlibising ayuk pung nipan taramdaidagi potpham losinanaba loudspeaker sizinaduna khanautat pamakai laukhibaga loinana makhatana phamge hairabasu lamphel supermarket ta phamlunaba haibada street vendor phambising na yakide thawong adu yaningdaba phongdoktuna street vendor phambising na irang haurake tawada IMC ga mayor ga ningthina wari sanaduna irang hauramgadabadu तहन खिद्रे सुहाइदी मखासा थरक पोइना तो पपा मना लौफम ले युम साजिलिबा कोइलास की लंबी सेम लिबसि लेंगांग अथुबदा कोक थोकदबनी लौसाल वोंकै एसी की मनुंग चनबा मंत्री पुखी अहोंगै की नोंपोक थंगबा IMC वार्ड नंबर 26 की एरिया दा लौफम ले युम क्या साजिनबगी मथक्ता लौरक्ता अनौबा लंबी सेमदना कोइलास थाजिलिबसि लेंगांग अथुबदा लौथोकदबनी हाइना लौसाल की प्रेसिडेंट सुरमनीना अपील तरकली मफम असिदा साजिलिबा लौफम असि रिकॉर्ड फाउरे लौफम ओइना लेबनी मसिदा युमजाव क्या साजिलगलिबा मंत्री पुखी अहोंगैगी नोंपोक थंगबा युम क्या साजिलिबसि येंगसिननबा ngasi local area monitoring committee na survey sakre survey du agriculture officer surchandra na lusinki khongsat aduga mari leina na surchandra na paumising da hai labuk to yum sajilibasing khangdo na ba survey si sathabani survey si gi report sing marik chumna iduna mari leina ba DC da thagat kani haina spouse na phungdoraki madugi matung ina DC na kari thabak lokhalakpagi haibadudi ngaimina si suhaiki khongsat aduda saruk yakiba loksal gi president suramani na hai labuk ta sajiliba yum singa si laita lairagi amata nati haiba sariba yum singa si ubada khangle lokphom da yum sabi yade haibigi athingba leirabasu nauna lokphom da khundaraglibasina yum sajinbagi matakta koila thaba lambi semlibasidi lanai oina semlangani thajade karama department na sel kya sang lambi semlibano haiba thigatpiyo hainasu paus na phungdoki atopa paw manamo SDDCM gi sahi gi bifam pangthokadori hauzi malem da thengnari ba covid laisat asina SDDCM gi lising makhada manipur gi yelho furup mi tai mai tai bu SD lisa salhalu haina sangchil bi ha wasidasu sai anirom di sauna akai ba piduna laki adubu laibu phabadagi hauzi covid ki phibam fagalakpas yenglaga SDDCM gi sai gi phibam tha sigi sajat taraga mari numaizing ayuk pung taramathoi digi hauraga Imphal West liba thamaiban athletics unions thaugi hall da pangtholagane hairi scheduled tribe demand committee of Manipur SDDCM gi sirol aman hai kumza english singani ga taragani thoi aroiba sarutigi SDDCM gi lising makada Manipur gi yellow furup ama oiriba mitai maitai bu SD lisa yahonduna manaba yellow furup sing da pibugo masagi saktam ngaksanaba constitution ngi nglo pigadabani haina India amadi Manipur laingak taksinduna lakli haina sphongdoki atopa pawamana sel thum mantri Nirmala Sitaramana IMF managing director Kumari Kristalina Georgieva Washington DC da unakre kendra gi sel thum amasum corporate affairs mantri Nirmala Sitaramana international monetary fund gi managing director Kumari Kristalina Georgieva ngasi Washington DC da international monetary fund World Bank spring mifam galoina bilateral mifam amasu famkre kendra gi sel thum amasum corporate affairs mantri Nirmala Sitaramana amasum international monetary fund gi managing director Kumari Kristalina Washington DC da unabadu da mantri amasum managing director animapu Bharat Sarkar gi sel thum mantri laigi chief economics advisor Anantabi Nageswaran amasum IMF ki FDMD Kumari Gita
Gopinath kumba senior official singsu loinaki haidi makoina mifam gi manungda barat ki oina maru eba hiram kya ga loinana malem amasum regional gi setmilon hauzik mayungnari ba tongan ba singnaba kya gi matangda wari sanaki hainasu pausna fongdoraki Makasa tharak poina to papa mana STN BA Yairipok Center mutat kadabani local body STN BA Yairipok Center asi niyam sumna mathau pangthok tre hain Yairipok ki local body sina phongdoki baga loinana hairiba center asi mutat kadabani hain mari leinaba singna taksingkhre local body sina makha taraduna STN BA Yairipok Center sina examination gi thabak tawringai da fawa center asi gi thabak thoramda niyam lana pangthok pada sena khibane Maduna maram oiduna center asi mathaudagi lauthokibane sayesi HSLC examination su Maheiloi ani gi marakta khatna Cheinabagi Thoudok singthoki hiramadugi matangna sapsaba paw lauraba matungda nongpok semai police station mari leneba singna pawta khara piraba matungda wathok asi loisinkhibane haidi center asi ta tariba miyai khudimakna aranma pamai sejinabada punna senai hairaduna center asi gi akoibada lairiba miyamna center asi mathau tawhandanaba warep ama laure so haidi atopa pawmana Chief Minister gi Delhi Khongsat Hindi lon gi wapam phongdo khidaba laibak thibani CPI Chief Minister gi Delhi Khongsat Hindi lon gi wapam phongdo khidaba laibak thibani haina MSC CPI gi Secretary L Sutin Kumar Thodorakpa sirol aman phongdorakli Union Home Minister Amit Shah na kuntragatare suba Parliamentary Officials Language Committee gi meeting da Hindi lon bu leba sig officials language uhena bi state lengak singna center ka paw fawda Hindi da fawnana ba madi awang poklam damda class 10 faw bi Hindi bu compulsory oina tamanana ba masum tribal community gi oina class 9 faw lon si tamanana ba phongdo ki bu apom do awang poklam gi Maheiloi lup sing yauna tongan ba civil society organization singdana tana opposition party kyana leptana yaning da ba phongdo nakhi State asi goina su Maheiloi lup amasum tongan lup kyana su Home Minister Amit Shah gi phirep handokna ba leptana taksilakpadagi outer Manipur gi MP na miyam gi ihul khangna Amit Shah da sithi iduna Hindi lon bu compulsory ohendana ba khangan khiba miyamna kaunadri asingumba masing yamla ba lup kaya gi ihul khangna Chief Minister amadi ma ki makok thoma cabinet minister singna Numit nini subna Prime Minister, Home Minister, amasum Defense Minister unabada Hindi lon bu compulsory language uhena na bu apam handok na ba phongdok lamdaba laibak thibani loinana state asigi sing amasum tamgi Maheiloi singbu mirai bibani haina sirolosina makhata na su phongdorakli loisila poina tendakpa pawng khutang mayamda hapsaramge matam ama khwaidigi ikai khumnaramba judiciary haujikti miyamna thajaba mangsilakle TDBA Thoubal gi court sing the judiciary system gi phibam lekha tarakpaga loinana matam ama khwaidigi ikai khumnaba ma oiramba judiciary da haujikti miyamna thajaba mangsilakle haina Thoubal District Bar Association TDBA gi Vice President Case Arun Kumar ngasi Manipur Press Club ta pangthokiba pawgi mifam amada phongdokhre mangna makhatana hai Chief Judicial Magistrate ki court asi mamangi haukiba sahidigi hauna mathau ningthina pangthoktana lakli Manipur gi judiciary gi puwari da record ama oina sahi manga sida CGM transfer tawbalitri Thoubal District Bar Association gi member kudimakna Thoubal amadi Kaksing District ki MLA singdasu taliba demand phangnabagi damak mateng pangbina bhaijaba lekre hiramasiga mari leinana TDBA gi member singna pukning sing sinkhiba MLA sing adudi Lilong AC gi MLA MD Abdul Nasir Wangkim AC gi MLA ki Mega Chandra Manipur gi Hanagi Chief Minister su oriba Thoubal AC gi MLA Okram Ibobi Khangabok AC gi MLA Okram Suraj Kumar Wangjing Tentha gi MLA Paunam Brojen Hairok AC gi MLA TS Radhesham Kaksing AC gi MLA Y Rameshwar Wabagai AC gi MLA Usam Deben Hyanglam AC gi MLA Dr. Y Radhesham amadi Sugunu AC gi MLA ki Ranjit ni haidi Maagna makhatana phongdokhibade family court Thoubal gi regular judge haptaba madi CGM transfer tawdobagi mayukta TDBA gi members in all Manipur Bar Association amba kusamnaduna mari lenabasing yasinanaba taksinkiba laikre hainasu pawsna phongdorakli adu haujikoina di myam paws matangse lusinjarage soikiba lankiba yarus myam ngakpigani and thank you